ngasi isa osi merana puthoi ba direction di ba namna lam thamja film je mai ba masde isa nan pini ba message ngasi iram dam sida yan ta ba yawi yan ta ba yawi iram dam ni kam phung jai re ko dongo sida ngasi ngamna lam thamja hai sida puthok ba sida ngasi tumna le ma pick up thom da ba mayam se pick up thom ba je ana thina also emotional वगैरह तो हुआ ना rabani ta ta pina ngama bani ko हौजिक असिना फिल्म असिगी अखोइगी मिनिस्टर ओइबिरिबा अखोइ पाबुंग जोबि जायगी लोइनाबि मिंगोइना पल्लबदा इमाइमाबति ना को फिल्म असिदा लौरिबि रोनसिना कमाइ तौबनो इमागी मोरतो खमिनसि इमा सोमदा लेरे इमा फिल्म जिगा मरि लेनाना इमाना लहोनिबो थौदांग हौजिक करेंट सिचुएशन जिदा इमाना अहिनिबो पतो हटे हबि हौजिक करेंट सिचुएशन सिदा लानगी अमना अवाब नंगबा मतमनि को जिसे nupi angang asol ana laraba nang baina khomba kutimukti amna wa basi kha thengna ba matam ni haitare sigi matam sida punamak sibu mayok na ba ngamgada ba akhoi gi law haibam leiri digi government haibam leiri ko si punamak sina magi mafam matam chana ma leiri ba law do mafam chana season raga di akhoi je yam no wani ngai leite haibadoni hoji films de ulise angamba makhoina tawngamba asok yam basi leina karim ta tawngam asolana mayam se mana lejadaba pai lejadaba mayam se nuhanba ado film sina uli base yam ngai hojik thoiba awaba mayam am se uhalle ko awaba mayam da khoi chingkhong chingya da tabu mayam da khoi mi sin singchang ubudem te yaw kon de ado film sida madugi masak mayam da ulak pasa khoi thongo yam so yam kape kapsu kamningi o khoi lan sida mayam se siuna wawe ko haibu su khangalle film sina aduga hojik ledi ba chawa sang sing sina minister sing sina ko natraga minister gi nupi sing su hairasi sina ei chane na konsandan thamba ei wane konsandan thamba adugi mahutta akhoi gi pai lectra di akhoi mayam changdana man kan base akhoi su sorok yawi habado akhoi pesa pai na khole na akhoi je ta atong da letan legi da wanate akhoi pramak injen manana somthuka da bani adugi iram dam se kan gada bani habigi paujel do ya fasana pi film cha ngai hai ta do iba hauji bazana na इमा वाइदि पीरिब करेक्टर जी हौजी अखोइ तौदे हाइरिनेबा तौदबो पोचि उथोंना होनबा मतमदा ओजा होइगि मिंगोइन हकसर ओजा ओसी मा यामना वारे अदो वाबजिदा नाना ओजादा थागत वाइ खरदन अइना डाइरेक्टर अमोइना मांगोंदा थागत निंगबसे सिगुम्बा मिबै मिपम प्रजा से मणिपुरदा लेबा प्रजा मिपम सिंगि थमोइदा खल्लिबा वाखन तहनिंगेबा को कोई गवर्नमेंट दा नत्रगा मसिगी शक्ति पाइरिबा मयाम दा लो चलारिबा पनमक्ता अखोइगी ममित पांगन बिबा हाइतारने अखोइगी थमोइ खुदिंग मन लाउनिंगेबा खलाउसे फिल्म से लाउरे हबा पनमत खंगनबा अदना अखोइ माना सिसा डायरेक्टर ना हाइनिंगेबा वाफम से अखोइ खुदिंग मकी थमोइ दसु लेयबा हायनिंगेबा सुमाइना अखोइ मयाम से नोइना कनबिबा ngamba ngapiबा ngamba असो ममन याम याम फजा फजरबा लो मयाम लेरिना असोलाना मयाम कन्नबा फत्तबा मयाम nga thoknaba lo mayam leirina sigi mayam se sizinarpa matamda akhoi je suyong suwa waga da gonate haiba wakhalon puthopidina akhoi khudimaki kholaudo film se mamita hanbire adigi damakta aina osi mera se am thagani hai tam tam changel lai koi ma'am bye koi VIP ngakani VIP ki colony ngakani आओ सुषमा की मथंग तक कखुचरी अखोई मंथली दगी लेंबिरकलिबा सिंगदा अखोई फिल्म की माइकई दगी कोई ngамजबा लेंयान तमजगे हानबदा अवीना इगादा खुदोल तंबिना मलोरचे मथंगदा अमरना कोई मैदान दा इचानुपी असिददि अखोई लेरिबा नुपी लेमहोरि मथक लेबा नुपी पुनमकना इचानुपी सिदि नुक्सिना कोनबिरगा मंडलेदा टेक्टगायन लेबोसनु मणिपुरगी हनखेबोइसनु हाबिगे फरोन पीबा लोरेना नखोई पुनमक लोरेना थोपिरागा लेंयाम अमने त पीबा यार ग्रुप फोटो नखोई ओइ ग्रुप फोटो अमा
Hello. Moi bukan saya yang mau sini. Amsan sih. Amsan nih, tangan nih. Masuk udah. Koi mana zaza pa biri zara zaza kapa hore she second so ne buko lepa ko le second so ne aduna sina paso idune paso ini ko tole kango jini asiyama oje yamba sanjoy oje film ji ki oipa protagonist ne adana yabadi ki kari gumba wafam kharata film ji ki bari leina bhabe tari kan film si koi sanjina production warakanda koi thoiba film asi aduki matik phajaba leibak ki oina adi aphaba adi tungda aphaba oina abadi tungi mironna tamjaningai o hegodaba adugumba aphaba manungda hadi film ji manung da chel liba ichel je kari no abado mayam punna yengdrige di kangoi yenga khangmin ase janga ama thena re anga ji film ji yenga kan kari phau yenga haro aidi yanoi aduga kaino mi usigi do macha ko do ani paro aidi siga yam kappe ba ko na kai lam de ne ba singaren dege adu film ji kara kana yembla pa aku mane aduga aine aku dane ado lanji tohningi bro tohning da bro toning ko aidi film wai taure okay am sidala iba kangu sina ko second show ngai ba kangu ni sidala iba kangu se adu bo to gelom gambi film se kamai to no happy to nangon da pi ni bo jagi character ji ga sunana nan hona exam phazare ko ado film ji ko nangi ba awa ba nuai ba kin sha to mo film se nambada yamna suwaye duga yamna sunungaye habdi me abuna magnai se yamna nura tawe do film se nambada habdi nungdang daga se dum ising marak daga ko dum chona tawbasu yawe do aina sum khamba film se wa suwai nungai haininge ado film ji da harau phongdo koi nai oja osi ko mi ngona pale oja osi da na thagat wahai khara phongdo film habdi film se मैम येंबियो हाइन हाइजनिंगे फिल्म से यामना नुंगाय आइना तौबदा मैमना लोइना हाबदि लुना तौबिदना फिल्म से येंबछु हाबदि यामना अंगकपो ओये हाबदि आइना तौइदुजु ओजा मयाना पिबिरक बागी रोजे आइमोंदा दुम चुनागी बा हाइदुरा फिल्म से येंबदा याम फजेन हाइनिंगे ओके लांजी मखा ताना लोसनना बा आदि नाना हाइनिंग बखरा हाइबिरामो लांजे याम चुना लोसनबियो ना आइ मैम दा हाइजनिंगे thank you se koi te me tegi ro khalo jage te me se film ji ki police hari ba koi ki rata lai ki loina bi ne adi te me tegi kari go phom khara tham jage te ma au ji chi te me lo ri ba character je koi ki film mo sha ga ina na rom ka ta ha pe tu ha bi ra ꯑꯩꯈꯣꯏꯒꯤ ꯑꯗ ꯄꯨꯂꯤꯁ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯏꯁꯥꯃꯛ ꯍꯥꯏꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯣꯏꯅ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯀꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯆꯧꯁꯥ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯊꯣꯛꯀꯟꯗꯦꯕꯀꯣ ꯁꯤ ꯊꯣꯛꯂꯛꯇꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯣꯏꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯒꯗꯤ ꯃꯣꯏꯁꯨ ꯊꯣꯛꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯄꯨꯖꯔꯒ ꯑꯩꯅ ꯐꯤꯂꯝꯗꯨꯗ ꯃꯌꯥꯝꯁꯦ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯐꯤꯂꯝꯁꯦ ꯑꯩꯅ ꯑꯗꯨꯗ ꯉꯥꯡꯖꯈꯤꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯍꯥꯏꯗꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯂꯩꯕꯥꯛꯀꯤ ꯏꯁꯨꯅꯤ ꯑꯣꯐꯤꯁꯇꯅ ꯑꯣꯐꯤꯁꯀꯤ नियम चप्पियु लेकाई थबक तौरपदो मोइसु यावना तहनि हाइबसिमदे थमजनि हाइबे फिल्म सिना ते मन लौरिबा कैरेक्टर सिना तुंग थोलकदबा लाकदबा चलिबा कोइगी ऑफिसर की लोनि बिसिंग हाबे तारे को अखातना प्रजा मयाम की सेवा तोबा नंबो ओरसनु आइदनि ते मेगी माइके दे हना थकसरि फिल्म जिदा ओजान पिनिबे रोन ai nang na tawribe character jiga kadai phawba thongna phana uthokpa ngam bage abto hapet aramo film sta ingon da piriba role se angagi mama ne ado ai piriba role da yam henjena sangjan ba nom khida basu yawe aduga isada thokpa dauna thokhi basu kai am yawre pakhat ba khangde aduki matik yamna ja ai isada hathengna bagi type to phau khiba ado Chan Selina na film zillo riba character sina maru oiraga lakadaba satkadaba sida nang karamba wahi khara haini aina film sida aigi role hairagadi mama ama oina laujabani aduga praja ama oina
ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩ ꯍꯧꯖꯤꯛ ꯐꯤꯂꯝꯁꯤꯗ ꯇꯧꯖꯔꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯔꯤꯅꯦꯕ ꯐꯤꯂꯝ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯅꯅꯦꯕ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯦ ꯃꯊꯪꯗ ꯐꯥꯎꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯟꯕꯤꯅꯕ ꯍꯥꯏꯖꯅꯤꯡꯉꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯑꯣꯖꯥꯗ ꯄꯤꯅꯤꯡꯕ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯄꯤꯅꯤꯡꯕ ꯃꯦꯁꯦꯖꯇꯣ ꯑꯩ ꯁꯤ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯣꯖꯥꯗ ꯄꯤꯅꯤꯡꯕꯗꯤ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯣꯡꯊꯣꯛꯑꯒ ꯂꯥꯟ ꯌꯥꯎꯔꯨꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯣꯖꯥꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯆꯔꯒ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯤꯕꯁꯦ ꯁꯤ ꯑꯣꯖꯥꯗ ꯑꯩꯅ ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯅ ꯑꯣꯖꯥꯗ ꯑꯩꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯖꯒꯦ ꯑꯗꯣ ꯀꯩꯁꯨꯝ ꯑꯍꯦꯟꯕꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯁꯤꯗ ꯁꯥꯏꯠꯇ ꯀꯨꯀꯤ ꯑꯃ ꯌꯥꯎꯔꯨꯕꯅꯦ ꯑꯗꯣ ꯌꯥꯝꯅ ꯐꯣꯔ ꯀꯩꯀꯥ ꯀꯥꯞꯄꯗꯨꯁꯨ ꯀꯣ ꯌꯥꯝ ꯍꯩꯅꯗꯕ ꯔꯣꯜꯅꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯑꯦꯛꯇꯔ ꯑꯃ ꯑꯣꯏꯔꯨꯕꯅꯤꯅ ꯑꯗꯨꯝ ꯄꯥꯝꯅ ꯂꯧꯖꯩ ꯑꯩꯈꯣꯏꯒꯤ ꯃꯄꯥꯅ ꯃꯩꯇꯩꯅꯤ ꯑꯗꯨꯒ ꯃꯃꯥꯅ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜꯅꯤ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯃꯥꯒꯤ ꯐꯤꯜꯗꯣ ꯐꯤꯂꯝꯁꯤꯗ ꯀꯔꯝꯕ ꯃꯃꯤ ꯇꯥꯒꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯏꯆꯟ ꯂꯤꯟꯗꯥꯗ ꯈꯪꯃꯤꯟꯅꯁꯦ ꯏꯆꯟ ꯐꯤꯂꯝ ꯑꯁꯤꯗ ꯑꯩ ꯄꯣꯛꯄ ꯏꯄꯥꯗꯣ ꯃꯩꯇꯩꯅꯤ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯡꯈꯨꯜꯅꯤ ꯑꯗꯣ ꯃꯃꯥꯒ ꯃꯆꯥꯒ ꯃꯄꯥꯒ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯃꯗꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟꯒꯤ ꯊꯣꯛꯍꯟꯗꯕ ꯂꯥꯟꯁꯦ ꯁꯤꯗ ꯅꯪꯒꯤ ꯃꯣꯠꯇ ꯐꯤꯂꯝꯁꯤꯗ ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯡꯈꯨꯜꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯃꯩꯇꯩ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯏꯄꯥ ꯃꯩꯇꯩ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩ ꯃꯩꯇꯩꯒꯤ ꯇꯝꯄꯥꯛ ꯈꯨꯟꯗ ꯆꯠꯄ ꯁꯨꯡꯐꯪ ꯐꯪꯈꯤꯗꯦꯕꯀꯣ ꯃꯔꯝꯗꯤ ꯑꯩꯁꯦ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯍꯧꯅ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯂꯛꯄ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯔꯣꯜꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯗꯨꯅ ꯏꯄꯥꯁꯦ ꯑꯩꯒꯤ ꯁꯣꯏꯅꯥꯏꯔꯒ ꯄꯣꯛꯂꯛꯄ ꯑꯩꯁꯦ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯄꯩꯁా ꯇꯥꯟꯕ ꯆꯠꯄꯗ ꯃꯥꯁꯨ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯋꯥꯕꯁꯦ ꯈꯥꯡꯉꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯎꯔꯦ ꯑꯩꯁꯦ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯑꯗꯨꯕꯨ ꯃꯩꯇꯩ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯎꯔꯒ ꯍꯔꯥꯎꯖꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯗꯨꯁꯨ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯃꯣꯏꯗꯣ ꯌꯨꯝꯗ ꯍꯟꯅꯤꯅ ꯆꯠꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯣꯏꯗꯣ ꯌꯨꯝ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯂꯥꯟꯅ ꯊꯣꯛꯆꯜꯂꯛꯑꯦ ꯑꯗꯨꯒꯤ ꯃꯣꯏꯅ ꯇꯧꯔꯝꯒꯗꯕꯗꯣ ꯑꯩ ꯊꯃꯣꯏꯁꯤꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯌꯥꯝ ꯋꯥꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯂꯒ ꯃꯇꯦꯡ ꯄꯥꯡꯉꯨꯕꯁꯨ ꯉꯝꯕꯁꯨ ꯅꯠꯇꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯊꯦꯡꯅꯔꯝꯒꯗꯕ ꯑꯋꯥꯕꯗꯣ ꯑꯗꯨꯗꯣ ꯈꯜꯂꯒ ꯑꯩꯅ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯅ ꯀꯞꯆꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯑꯋꯥꯕ ꯌꯥꯝ ꯈꯥꯡꯕ ꯑꯃ ꯑꯣꯏꯌꯦ ꯑꯗꯣ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯌꯦꯡꯉ ꯈꯪꯕꯤꯅꯤ ꯐꯤꯂꯝꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯂꯥꯛꯏꯕ ꯇꯥꯡ 16 ꯖꯅꯋꯥꯔꯤꯁꯤꯗ ꯑꯃꯨꯛꯁꯨ ꯀꯥꯞꯆꯒꯅꯤꯅ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯣ ꯃꯊꯪ ꯑꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎ ꯈꯣꯏꯃꯨ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯈꯣꯏꯃꯨꯅ ꯀꯗꯥꯏꯗꯅ ꯀꯗꯥꯏꯕꯨ ꯋꯥꯔꯛꯈꯤꯕ ꯑꯃꯗꯤ ꯐꯤꯂꯝꯁꯤꯗ ꯅꯉꯣꯟꯗ ꯄꯤꯔꯛꯄ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯃꯥꯡꯖꯕ ꯂꯣꯏ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅ ꯐꯤꯂꯝꯁꯤꯗ ꯑꯣꯖꯥ ꯑꯣꯁꯤꯗ ꯄꯤꯅꯤꯡꯕ ꯀ꯭ꯔꯦꯗꯤꯠ ꯑꯃꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯔꯗꯣ ꯍꯥꯏꯕꯤꯔꯝꯃꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯤꯂꯝꯁꯦ ꯑꯩꯒꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦ ꯁꯤꯒꯤ ꯐꯤꯂꯝꯁꯤꯅ ꯉꯝꯅꯕ ꯂꯥꯟꯐꯝꯁꯤꯁꯤꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯤ ꯃꯔꯩꯀꯥꯏ ꯃꯔꯝꯗꯝꯂꯣꯝꯒꯤ ꯃꯆꯥ ꯃꯅꯥꯎ ꯃꯌꯥꯝ ꯄꯨꯈꯠꯂꯛꯄꯗ ꯑꯩꯁꯨ ꯌꯥꯎꯔꯛꯄꯅꯦ ꯇꯁꯦꯡꯕꯗꯤ ꯑꯩꯒꯤ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯗ ꯑꯗꯨꯝ ꯄꯤꯖꯔꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯅꯪꯅ ꯁꯥꯏꯗꯣ ꯀꯩꯗꯅꯣ ꯈꯨꯟꯖꯥꯔꯣ ꯑꯣ ꯑꯩ ꯈꯨꯟꯖꯥ ꯍꯣꯏ ꯏꯆꯝ ꯆꯝꯕ ꯀꯛꯊꯠꯇꯣꯏꯅꯤ ꯃꯁꯤ ꯃꯔꯛꯇ ꯀꯛꯊꯠꯀꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯃ ꯑꯣꯏꯅꯀꯣ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯂꯛꯄꯁꯤꯗ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜꯗꯣ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯔꯩꯀꯥꯏ ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯀꯥꯞꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯁꯨ ꯂꯥꯟ ꯑꯃꯗꯤ ꯀꯥꯞꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯑꯁꯦꯡꯕ ꯍꯥꯠꯇꯣꯛꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯋꯦ ꯅꯣꯏꯁꯦ ꯑꯁꯦꯡꯕ ꯇꯁꯦꯡꯅ ꯑꯩ ꯍꯥꯠꯅꯤꯡꯕ ꯑꯃꯗꯤ ꯌꯥꯎꯋꯦꯕ ꯃꯣꯏꯁꯦ ꯑꯗꯨꯕꯨ ꯐꯤꯂꯝꯅꯤꯅ ꯌꯥꯗ꯭ꯔꯦ ꯊꯥꯕꯤꯔꯒꯦꯕ ꯑꯩ ꯑꯣꯏꯅ ꯁꯤꯔ ꯇꯣꯛꯑꯦ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯆꯥꯕꯗ ꯍꯥꯂꯦꯡꯕ ꯂꯩꯇ꯭ꯔꯕ ꯐꯤꯂꯝꯁꯤꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯏꯃꯥꯈꯩꯅ ꯍꯩꯗꯕ ꯋꯥ ꯌꯥꯝꯅ ꯍꯥꯏꯕꯀꯣ ꯄꯜꯂꯩꯗꯕ ꯋꯥ ꯌꯥꯝ ꯄꯟꯕ ꯑꯗꯨ ꯇꯨꯠꯇꯤ ꯂꯥꯎꯍꯜꯂꯒꯦ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ ꯁꯣꯝꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯑꯍꯟ ꯑꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝꯕ ꯄꯥꯏꯈꯣꯝꯕ ꯈꯨꯃꯟ ꯃꯥꯅ ꯆꯥꯔꯤꯕ ꯀ꯭ꯋꯥꯁꯦ ꯇꯁꯦꯡꯅ ꯃꯤꯅ ꯍꯦꯛ ꯌꯦꯡꯕ ꯌꯥꯝ ꯎꯁꯤꯠꯇꯕ ꯑꯃꯗꯤ ꯌꯥꯎꯔꯦꯕꯀꯣ ꯑꯗꯣ ꯀ꯭ꯋꯥꯁꯤꯅ ꯀꯔꯤ ꯇꯥꯛꯅꯤꯡꯉꯤꯕꯅꯣ ꯍꯥꯏꯕꯗꯣ ꯏꯌꯥꯝꯕꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯤꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖ ꯑꯣꯖꯥꯗ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯏꯌꯥꯝꯕꯅ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯍꯣꯏ ꯀ꯭ꯋꯥꯒꯤ ꯃꯇꯥꯡꯗꯨ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯕꯔꯃꯤꯁ ꯃꯆꯥ ꯑꯃ ꯁꯥꯔꯨꯕꯅꯤꯅ ꯑꯗꯨ ꯀ꯭ꯋꯥꯒꯤ ꯃꯇꯥꯡꯗꯨ ꯑꯩꯈꯣꯏ ꯌꯥꯎꯗꯕ ꯌꯥꯗꯕ ꯕꯔꯃꯤꯁ ꯑꯃꯒꯤ ꯃꯣꯏꯒꯤ ꯍꯥꯏꯔꯤꯕ
ꯆꯤꯟ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯒꯤ ꯄꯣꯠꯇꯨꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥꯗꯨꯃꯛ ꯆꯥꯗꯕ ꯌꯥꯗꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯕꯗꯒꯤ ꯑꯗꯨꯒꯤ ꯀ꯭ꯋꯥꯗꯨ ꯃꯆꯦꯠ ꯑꯃ ꯆꯥꯈꯤꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯦ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣই ꯌꯥꯝ ꯀꯨꯞꯅ ꯅꯩꯅꯩ ꯐꯤꯂꯝꯁꯤꯃ ꯁꯨꯃꯥꯏꯅ ꯑꯃ ꯇꯧꯁꯦꯅ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯁꯤꯃꯤꯔꯥ ꯑꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯟꯖꯤꯠ ꯂꯩꯁꯥꯡꯊꯦꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯌꯥꯝ ꯀꯨꯞꯅ ꯑꯩꯈꯣꯏꯕꯨ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯗ ꯁꯣꯏꯈꯤꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦꯅ ꯈꯜꯂꯀꯥꯟꯗ ꯀꯨꯞꯅ ꯁꯦꯟꯅꯕꯤꯗꯅ ꯍꯥꯏꯔꯤꯕ ꯑꯦꯛꯇꯤꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯖꯕꯅꯤ ꯍꯥꯏꯕ ꯇꯥꯏ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯒꯦ